Ngarang ayuk SEKMAI MAMANG NONGPOK NINGTHOU CHINGTHAK GARI LOUSHINBA CHATLUBA KHUNJA ani kunithoi SHUBA ASSAM Rifles ki personal singna faraga TAMTHINA furakhiba thodok aduda soklaba bukrambam zone amasung numidang phibam soksilakpadagi North AOC da laiba Rasmedi City da laikanarba matung brain hemorrhage ki kudam changdam phangbadagi athubada operation tawba yana leire mara leiraba kunithoi SHUBA AR ki personal singi mathakta action lokhalu haina SEKMAI laikin thabi gi miyamna wakan mifam sathakre Ngasi laikin thabi community hoda koirengai wangma village development committee gi manung chanba club tarani thoina konba maira paibi amade miyamna saru yaduna pangthokiba wakan mifam aduga mari leinana koirengai wangma village development committee gi president Fizam Priyo Kumarna TOMTV da hai ngarang ayok pung mapan khara helak paduaida SEKMAI police station gi manung chanba awang wawagai dagi bukram bam John chahi kunthra manga apokpa laikhidraba bukram bam Binoy amade khul adumak tadagi ningthauzam Romeshan chahi kunthra apokpa ningthauzam hero haidiba miyoi ani ase Royal Enfield bullet amada SEKMAI MAMANG NONGPOK NINGTHOU CHINGTHAK gari laushinba satke Mafam adu heg yobaga mafam adu da lairamba kunithoi SHUBA ASSAM Rifles ki personal singna makoi ani faraga nakoi ani mitaira haina hindi londa hanglaki maduda jona makoi ani mitaini gari loba lakpani haina paukum piki makoi ani mitaini haina heg hairubaga mamit amade makut punsinduna fazadaba wahi wata kya sizinaduna fuba horaki Assam Rifles personal singaduna makhatana nakoi ani mafam asida kaidoba lakpano sengna hayo nakoi ani lalhobara Aseng ba Hyderabad nakoi anima kangpokpida puraga kuki singda sinagani haina ki hanki Assam Rifles ke khutta taraba John amadi Romeshana makoi ani michamne makoi ani phubidana ba kyara khana haizaki adubo wangang luba khudingi Assam Rifles ki personal singaduna makoi ani phuba chaibagi thabak chathake Maduda sunatana John amadi Romeshan gi hakchangda khulai fauba hapchinduna makoi ani lalhobani haina maral siraga nongmai kok tawduna ki hanki Talak aduda John amadi Romeshan Assam Rifles na fazin kre haina pau phangbadagi SEKMAI police station gi OC NG Johnson na SP Imphal East ta pau piraga kunithoi SHUBA AR gi CO ga pau fauna duna John amadi Romeshan michamne makoi ani thadorak na ba phone tawduna khanghan badagi makoi animal Assam Rifles na thadorakhibani kunithoi SHUBA Assam Rifles na micham ani faraga sathakiba ka henba thawong adu yamna michang mikhai naiba thawong ni Thaudok aduda chenaba kunithoi SHUBA AR gi personal singi mathakta athubada FIR launch tawragani haina mahakna makatana phongdoki ama bukramam Jones akoi gi magi makokta jam thina gogi magi nogi batna tam thina akoi gi miui bamgi lesat ki wangmada sirisnu habgi porta kayak thom ko ne halani na moi haida sing hai ade akoi angang ani siju sirani haidana haire akoi gi nomai ga se bari hapsan bire nomai namme akok nomai namme aduga akoi gi nomai ka se moi gi nomai sing je moi de janjan ko channa tawraga bom to moi je moi underground ta hanne bagi porta moi gi horoe madade akoi gi laibok phob ama haigada moi khoi ga moi na pariba phone da akoi na phone taru matam da sagi koi samai gi sidita tariba police team na pare kanda madu akoi thado on haipadigi moi police khanga banina moi masi thado ta da na moi jin thadorok pane thadoro matungda angang si ngarang si nungdawram bauda koi kem tawdo bini adugadi taret bukai darum ta phama tamda koi na si meeting toroga roima tamda information pireba angang jam orena CSC sida ong SEKMAI sida koi khudakta pung 9 ga mini nipuga humdoi sida akoi mabu check tawe mo koi anima koi ani de Romeshan ba ngang si magi masapun wo pope adu mongonda chagi ka hen ba jawdabdagi madi dak char ga magi just tore aduga hojiki hariba program John haiba angang sidi magi makoki saruktu sisike lobam matamda magi brain gi manungi gi sarukta kaiba nta singdi tapagumba yauraga I thopagi pot amu thenabadagi kadang serious oigadore haiduna hidak tharga masi water thammi hojikse water thamaje ngasi amu amhana khoigi ri scan to gani city scan lor kanda magi situation ji yang kanda amuhan I thomagadi maji major operation guma tobagi lambi lai ado hoji yamsi yam film sokna hoji koma da lai bani hoji se